YELHOU PHURUP KANBA AMADI LAMDAM ASIGI APUNBAGI SHAKTAM NGAKPADA MAHEIROI SINGSU AMATTA OINA THOUDANG YABA HAIBA YAONA TONGAN Warep kaya ngasi MAHEIROI LUPTARUNA SINDUNA PANGTHOKHIBA MAHEIROI SINGI APUNBA MEEPHAMNA Warep Loukhre Eikhoigi Tunglamchat Kallasi HAIBA PANDAMDA STARASIGI TONGANBA SCHOOL AMADI COLLEGE SINGI MAHEIROI KYANA SARUK YADUNA KHUMALAMPAKTA PANGTHOKHIBA MEEPHAM ADU ngasi ayuk pung 10:30 taba duwaida hauki MEEPHAM aduda MAHEIROI LUPTARUK ke President Singh yauna Manipur University ki Department of History ki Hanagi Professor N Sanjoy Kumar Manipur University ki Center of Study of Social Exclusion and Inclusive Policy CSS EIP ki Associate Professor Tiam Bharat Amadi DM University ki Department of Political Sciences ke Associate Professor Rambam Nonina President Member oina sarugaki ngasi pangthokhiba MAHEIROI SINGI APUNBA MEEPHAM aduga mari lainana MAHEIROI LUPTARUK ki Coordinator L Lamyanbana hai lamdam asida aikoina tongan makhalgi singnaba kya ama thengnaduna lakli tungdasu singnaba kya ama thengnarakigani aikoigi kunai asida singnarakliba sing ase mairong yanaba MAHEIROI SINGI APUNBA MEEPHAM ase pangthokpani ngasigi MEEPHAM asida tongan warep kya lauduna hauze aikoigi mangda taduna leiriba thaudo wathok sing asida MAHEIROI singna kari karamba thodang logani haibadu khangminnagani haina mahana makha taki अखोई मांग तारग लेरिबा थौदांग सिंगसे करिनो हाइबसे मसे अखोई खंगमिनबसे यामना मथौ ताइ मरम मदुना हौजिक यामना लुसलकलिबा येलो फुरुप सिंग मुतखिद्रा हाइबगी अकीबा लेरिबा अमने तोंगान सिंगनबा चैलेंजेस मयाम सिंगसे मसिगा चुनबा रेस्पॉन्स अमा पिननबगी अखोई खुनाइसे चुनबा रेस्पॉन्स अमा पिहौननबगी खोंथांग अमा ओइना मसि माहिरोइ लुप तरुकना सिंजा लांगजरा कांदा अखोई तुंगलमचट कल्लसी हाइदना नोंमगी ओइबा अखोई माहिरोइ सिंग अपुनबा मिफमसे पांथोकपने ngasigi MEEPHAM aduda Manipur University ki Hanagi Professor N Joy Kumar hai ngasi lamdam asida thokliba irang asina aikoida achoba para ama tambire hauziki oiriba pibam asida aikoigi mindset hongduna apunba Manipur ama ki damak lepa mathautai aikoina wakhal khanbagi mong asi honghauda tarabadi tungda awaba kya mayok nagani haibasi ngasigi MAHEIROI singna munna khanba ama changi masida education haibasi khak nathaiba yaroi irang kaya thoklabasu lairik ningthina tamba mathautai MAHEIROI singna loksing chap chana tan sinduna afaba tunglamchat ama purakna ba honasi haina mahakna makha taki अखोइदे तौरिबा अखोइदे खलिबा खलोन सिंगसे मसे हौजिकी की मतंग चानना अखोइ चेंज तौबगी तनाय बदै अदर मसिगी चेंज से तौदबा तारगदे मतंग अमुन हालको मतंग अखोइ यामन खुदों थिंगाइ पुरगदि अदुना मसिगी वफम सिंग असिदि आइद हजुबा खैयमा हालकदि हाइबदते मसिगी वफम सिंग सिमदि मरुइना आइद हसिदा मांगना फंबिरिबा ngasigiना साथरा साथी ओरिबा हयेंगिना कोई जाति इसकी युबी और कदुरबे सिंग मफंदा आइद वफम सिंग से थंजरिबा